Supreme Court of India na January ki tang kutra mathoi da takiba historic oiba judgement haibati menstrual health asi right to life ka tana thanaba yadraba nupi masa oibi singi hak amani masi yamna maru oiba fundamental right ama oiriba right to life amadi right to education gi saruk amani haina lauthokiba sida yamna harauzai amadi masina nupi masa oibi kayabu khudong sadaba kayadagi kallagani haina khanjai nupi masa oibi singidamak khwaidagi maru oiba historic oiba judgement asina anoba thawna ama pirgani haiba wafam paugi Mifam Mamada Ningol Club ki Secretary General Moirangthem Inungan Bichanun Haikre Matang asida Ningol Club na Manipur Sarkar da hian maru oina Department of Education as Government of Manipur da Supreme Court na piragliba akagnaba matam tha ahum gi manungda court ki directions sing ado thabak oina pangthokna ba haikibado Manipur da su sab chana thabak oina paikat piduna nupi masa sing na thengnari ba khudong chadaba sing asi koknaba thabak paikat piu nupi masa sing asina thengnari ba khudong chadaba thagi khongkap lakpa matamda sanitary pad leiba ngamjadaba period tawba matamda ikai jaba hangui jaba pakhatpa sina maramoiraga school chatpa ngamlaktabadagi mahi tamba fawba tokiba yaudaba nati judgement asina mahiroi nupi macha singda chauna kanaba pirgani Ningol Club na so menstrual hygiene gi maramda miyamda hena wakal tahanaba mass rally awareness program camera meeting amadi poster campaign kaya pangthoktuna lagli makata na so lepa leitana pangthokigani haiki Honorable Supreme Court na tha hungi manungda thabak to onthoknaba haina rai tari Manipur leyak na so nupi masa sing asida thenari ba khudong sadaba sing haibadi thagi khongkap lakpa batamda sanitary pad leiba ngamjadaba loinana